Pausada yumphum uiba maru iba pau khara update tawjare. Puba thangpa ngamloidaba demand tawdhanaba khangalle. Covid gi fibam matam khara fagatuna mairoi singna class yawba aurure adubo. Ikui kuiduna COVID-19 gi anobo fibam amada Omicron hengalakpana mairoi lupa ma oiriba. Socialist Students Union of Manipur na council da zatuna hanglubada council gi official amadi staff sing mairoi sing gidamak aki tuzungba wana thabak tahore. Komjali sing amaga sapan marfudrani thoide lingkhat kiba body asi atai maisang kya affiliate tawtuna mairoi kya sahi khudenge. Exam jawduna afaba mairoi puthogli asigumba mairoi sing amadi khunai gi maru oriba. Mafam masida lup lalau lup kanagumba amatana ayatpa poba thangpa ngamloitaba. Selgi demand tawganu hana Socialist Students Union of Manipur gi maikai teki apel tawri hana lupasi gi joint secretary Hasan Hatha dorokwa chero lamada palle. Atopa editorial gi kalam amatana afaba mihut khanba Malam gelibak singi maragda demokrasi satpa mapanggal kanba laibak amani haituna sautok jariba India da pangthok liba miyam gi lenga kamal lingna daba miyamna miyam gi bihut kanba gi pangthok liba mikal da voter singna apamba bihut kanba haibasi voter singi right ne mikal da voter singna apamba bihut kanba haibasin afaba lenga linga dawri bane afaba lenga na miyam gi ponsiron bo asumpa maikai rum da awan ba mo paraktuna lebak asi saukot maikai rum da Hena magzin thana sangsin bangam gadori bani ai haiba wakhalon dagi miyam gi haiba wakhalon da mipum kuti mak thuang manaba purakadori bani Indiana British ki makha walam badagi ning tamba lebak am oiraklaba matungda India gi masa gi hoiba constitution chana duna republic oiraki basahi humudra humdai mapung phajan khre komjali sing amga sa panyang khai ki January 16 tagi mapung phaba republic oibagi thorom lebak asida pangthok duna lagle India ki constitution mapung phada lebak ase mipum kuti magna ngara sat pakaloinena Demokrasi bu hiana mapanggal kangkat anerba miyam gi oiba lengak lingna pamhyut khana bagi mikal pangthok tuna lagle Manipur na India da tin kraba matung da miyam gi lebak lengak lingna ba Manipur Legislative Assembly gi mikal pangthorakpa handa gi asina taragani thoirak sobane Manipur na India da tin ringai miyam limhyut khanjana ba mikal asi hana da pangthok tuna miyam gi lengak ling khrabane Tara ni thoi chuba Manipur Legislative Assembly gi mikal February 28 amasung March 3 da tangak ani thokna pangthok kodoriba segi mikal campaign kangkalagle Political party sing na mirip sing gimik lauk thokpa Mikhal ki manifesto na sing perform duna voters ki polling sing chinba ngamnana ba Political ki lalung kamrom chathana rakli Kendra sing da hausit vote khom bagi thabak kang khana rakle Dikhel lauk thok tungi mamang da political party ambagi intending candidate hoina chen choklam ba sing ki marakta Hausik di ahom ba kya lauk tuna masa masa ki party di ki resign tawna rakle Politics na sabjab arepa amalaiti haibadu thoklare Party masing amadi candidate masing yapna Mikhal dalam patok narakli masih ada voter sing afava mihut khanba abasi jamna araiba amadi oiroi dori candidate sing na voter sing pungning phana na ba satharli ba politician gi arun basaklon kana voter sing voting right man ba su yaro kadori voter sing marakta mikhal gi matam da karam pamirep ta vote pi gadagi hab ki sabsaba fere blog tang hai ka ki ahen ba khutong cha da ba masagi voting right adu gi magun jahondri masi India ki political system gi ahong ba amane Mikhal da mikup amagi matam da sinaki ba isagi voting right adu sahi mangagi ni haibasi kauthok voters sina masagi voting right ki magul hense Mikhal da afaba mute khandra miyam ki oiba afaba lengak lingna ba puna thothak lawin ha bachung gane maka tarakpa atu papau amadana merei bakta gi lakpa miyu singi quarantine gi matam kapthaga dori Hong Kong na lebak atu da atofa lebak ta gi lakpa miyu singi quarantine gi matam namit kunma thoini oiramba adu Namit tara kamari ni da kaktaga dawri harba thorang adu February manga dagi chanaba haukani handle singba keri lamna ngasi pangdokre finance executive amasung diplomat in the fresher piraklaba matungda mangna haigibata hana sanaramba kanglon aduna complicated oipa lamda akai pire akanba corona virus ki chana kanglon singna Hong Kong bamalem ki khwaidagi naitom tana lairiba city singi manungda amo hen ki city aduda flight singi sang asi chada marfu dragi sang andake Laibak sama ko forum tagi lakpa miyo singna mapoinda legera hotel singda masana asang basading tawraga namit kun gabat hoini lai tabai hate laman hai ki bada matung dati city adu da lakpa miyo singna hotel amada namit tara mari ni legeda bane maduki tungdar namit tari ni self monitoring tawgani makata akuba maroldi matungda law thorkani aire ano basak sana kanglun aduna karamba lepak sing bo konsin gani abde mayek sena fan kide Sedi adu da akan ba kanglon sing kom thoklengai marakta mayulam China dadi akan ba thorang paikali bane Afghanistan samna amada jan thuna leiri haiduna madudagi kalhauna ba UN Taliban da apel tawkre
Taliban na soidenamak nufising amasung angangsinggi fundamental human rights ngakadabani haiti United Nations chief aduna yumsakaisi namita phongdokhibaga loidana imung manungsina chanadaba chinjak lainanaba makhoi angangsing jonbagi thingaunanaba international community na fajindona thamliba Afghan tengbang adu thadongnaba appeal tawkhre hena sokselakliba humanitarian gi fibam sing asida larba citizen million kyana hingnanaba honabada wasalakiba kalonena hauzik Afghanistan samna amada yandun lairi aina UN Secretary General Antonio Guterres na warning tawkhre aikoina Taliban da khudong thiba mikupasi kalhongna da amasung nupi macha amasung nupi khudingmaki phangpham tawpa human rights adu sakhangduna amasung haktun international gi thajaba amasung ababa wakal adu phangna da aikoina appeal tawri ani UN Security Council mi phama da Guterres na haike handak nupi activist sing phabana singbagi paw kaya adu mahna kanna nungnang ba phongdoki amasung makhoi thuna thadokna ba ayakna kanna appeal tawri haike Atau matam asimakta World Bank amasung US government of Washington da thamliba tengbanggi fansing thadok pa yauna Afghanistan miyam gi tamuk sawat pa hengatan pa yang international community da apal tawri aina mahna makata ke Afghan pumbagi tangkai chen badi chawa fangdabagi sathi ba thak yauna mayok nare aina Guterres na council atuda haike imung manung khara na sana da basinjak lain na bagi makoi gi angang sing jon ba yawre aina makata ke China gi UN ambassador Jang Chun na mahaki poksa ba masana pian gi amasung Kidney amajuan kibinupi amagi thautok adu pathok tuna ngangke masi human tragedy amani aradana phang Washington da makoina thamliba sanctions labu naba amasung Afghan assising da faziliba adu komthok naba appeal tawraduna aike economy adu chapkhairiba amasung tangai fadaba servicing mafung phana pibada ati ba thamliba sanctions sing adu komthok naba United Nations na makhatana appeal tawraduna video link gi kuthangda Afghanistan da UN enpoi wariba Dovra Leons na haike US force na Afghan thadokpa haukibaga aukiba August ta phanda mindless Taliban na lekak paikhiba matung dagi Afghanistan gi reconstruction gi damak ta World Bank na manage tawkiba fund chanandana fajina da thamkiba adudagi dollar billion 1.2 thadokpa yauna Afghanistan gi economy abuk nauna hawanana ba international aid agencies sing amsong donors sing honaba mathau tai aina Guterres na haike Tabak lokal utrapadi punsi sing manglagani ningba kaiba amasung extremism hengalaglagani aina mangna haike sanabagi pau amada Muhammad Salana kwaiti ki maru iba gol chanduna Egypt na Ivory Coast mai thiba piba ngamkre Africa Cup of Nations ki tawlada sanagi ba pre-quarter match amada Muhammad Salana laiba lepkadaba sport ki kadu kauduna gol challaga record oina tarik lak champion oikraba jemna Ivory Coast pamanga mari tamai thiba piraga quarter final changba ngamkre Apiba matamda team anina panjan chanaba ngamdana draw chatlaba mathong penalty count du lebak lepna bada Salana Egypt ki mai papa ke gol adu chankhibani Liverpool stars na Ivory Coast ki Eric Bailly na kausin ba ball mai pa khidraba mathong Egypt ki lebak lepna bagi amata gairaba ball adu kauduna Egypt pa quarter final sanghan ke lagliba nomasi numitta jaunde da Egypt na quarter final da Morocco ka lamba thengna ragani Cameroon ki economic capital daklada sanke ba pre quarter match asita Egypt abadi Ivory Coast anina Zapamu stadium da lamba thengna bada field mai da akan balala ma thengna baga manake game masi ki ayam basaruk da Egypt na maiti rag lehu kada bamato ufa fangki adobo aroi ba mikup fawu goal chanada na draw chala bamatung penalty da lebak lepna bada mai faklaba Carlos Queiroz ki team hujeti quarter final sang bagam khre Ukraine ki military factory da national guardsmen na nongmei ka bada myoi manga sire Ukraine ki military factory amada security guard singda nangmai kap khiba miwini aina singna pa national guard ki lanmi ama Ukrainian police na detain tawkre aina internet ministry na phongdoragle tawdogadu da miyo manga sikhi atai manga na asoka panangki tawdogadu sago janamit ki angan bada Dnipro da leba 5th Denmark misal factory da guard singda khulai esu tawringi manungda thokhibani aina internet ministry na statement adu da phongdoragle Police ki matungina sikhi pasing adu ki manung da servicemen mari amasung civilian nupi amayau ke lanwi adu nongmai farga thok thokpam dagi sen thokhiba matungda police na phaki ain internet minister Denis Monasteres ki na Facebook da phangdoke atopa pau amadana affairs ina mahiroi singi khongjang kansin hangane coaching institute singi oja singi mayukta affairs sing register toba asna mahiroi sing khongjang ena kansin hangani ana sakul sanabita Biar ki minister Jitan Ram Manji hina phangdokre Manjina hai ki maduti Khan Sargumba Oza Singh Mayukta Efforts Register Toba Asnam Hairoi Sumba Kai Huduna Piada Makogi Kongjang Hena Kansinan Gane House government Taba Fangdaba Problem Matanga Mahiru Singh Gauri Sanaba Mutamore
Masi natrabadi hauzik lairiba phiba masi hena losilakani. Hanaki Chief Minister Manji asi Nitish Kumar na lusingba Bihar gi NDA government da yauribani. Kumja lisingani kungi assembly mikal da Bihar gi na oiriba mihoi lak tara ga mapanda thabak pigani ana Nitish Kumar na miyam da thajaba pikhibani. Aroiba da content singa sigi mar oiba pau khara asiba pau damjariba. Manipur local news YouTube channel amadi Facebook page asidagi yangbiriba punamak wathagasari. Channel asin atom da kanarabadi subscribe tobi tribusna subscribe tobi rumoloinana. Like and share tobi sukabi grum pranmakpo amakhana thagasari.